Hello ma'am, ngꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯖꯒꯦ ꯑꯦꯛꯖꯥꯝꯒꯤ ꯀꯔꯤ ꯑꯦꯛꯖꯥꯝꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯁꯤ SSC ꯑꯩꯈꯣꯏꯒꯤ SSCꯅ ꯂꯧꯕ CGL ꯑꯦꯛꯖꯥꯝ ꯀꯣ ꯀꯩ ꯍꯥꯏꯕ SSCꯅ ꯂꯧꯕ CGL ꯑꯦꯛꯖꯥꯝꯒꯤ ꯀꯣ ꯑꯩꯈꯣꯏ SSCꯅ ꯂꯧꯕ CGL ꯑꯦꯛꯖꯥꯝꯁꯦ ꯃꯤꯅꯤ IAS ꯍꯥꯏꯔꯁꯨ ꯀꯧꯏ ꯏꯟꯗꯤꯌꯟ IAS ꯍꯥꯏꯗꯤ UPSCꯒꯤ ꯏꯟꯗꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯥꯔꯚꯤꯁꯇꯨꯅꯤ ꯃꯤꯅꯤ IAS ꯀꯧꯏ ꯃꯁꯦ ꯍꯥꯏꯗꯤ CGLꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡ ꯄꯣꯁꯁꯤꯡꯁꯦ UPSCꯒꯤ IASꯀꯤ ꯄꯣꯁ ꯀꯌꯥ ꯑꯃ ꯃꯥꯟꯅꯩꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯈꯔ IASꯅ ꯋꯥꯡꯕꯗꯨꯒꯤ ꯃꯤꯅꯤ ꯍꯥꯏꯁꯦ ꯑꯗꯣ SSC 2025ꯒꯤ SSCꯁꯦ ꯖꯨꯟꯗ ꯇꯧꯅꯦꯅ ꯇꯧꯔꯝꯕꯅꯦꯕ ꯀꯦꯂꯦꯟꯗꯔꯒ ꯊꯣꯛꯇꯅꯕ ꯑꯗꯣ 2024ꯗ ꯀꯠ ꯑꯣꯐ ꯈꯔ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯔꯤꯐꯣꯔꯝꯁ ꯈꯔ ꯆꯦꯟꯖ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤꯀꯣ ꯈꯔ ꯊꯦꯡꯊꯕ ꯇꯥꯔꯦ ꯖꯨꯂꯥꯏ ꯑꯥꯒꯁ ꯑꯁ꯭ꯋꯥꯏ ꯇꯧꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯦꯂꯦꯟꯗꯔ ꯊꯣꯛꯇ꯭ꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯔꯤꯐꯣꯔꯝꯁꯤꯗ ꯁꯤꯂꯦꯕꯁꯇꯤ ꯆꯦꯟꯖ ꯇꯧꯔꯣꯏꯕꯀꯣ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯤꯂꯦꯕꯁ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯟꯅ ꯀꯣꯏꯁꯟꯁꯦ TCSꯅ ꯁꯦꯝꯃꯝꯃꯦꯕ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯥꯔꯚꯤꯁ ꯚꯦꯟꯗꯔ ꯑꯗꯨ ꯚꯦꯟꯗꯔꯁꯤ ꯍꯧꯖꯤꯛ ꯆꯦꯟꯖ ꯇꯧꯅꯤ ꯑꯣꯔ ꯇꯧꯔꯣꯏ ꯅꯣꯠ ꯗꯤꯁꯥꯏꯗꯦꯠ ꯇꯧꯗ꯭ꯔꯤꯑꯕ ꯍꯥꯏꯗꯤ TCSꯅ ꯁꯦꯝꯒꯗ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯁꯦꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯂꯥꯎꯊꯣꯔꯛꯇ꯭ꯔꯤ ꯑꯗꯣ ꯁꯤꯂꯦꯕꯁꯇꯤ ꯆꯦꯟꯖ ꯇꯧꯔꯣꯏ ꯍꯥꯟꯅꯒꯤ ꯁꯤꯂꯦꯕꯁꯇꯨꯅꯤ ꯑꯗꯨꯝ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯄꯥꯕ ꯌꯥꯒꯅꯤ PYQ ꯅꯩꯅ ꯈꯣꯠꯇꯅ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯖꯔꯦ ꯚꯦꯟꯗꯔꯒꯤ ꯃꯔꯤ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯇ ꯖꯨꯂꯥꯏꯗ ꯇꯧꯔꯦ ꯈꯜꯂꯣ ꯃꯦ ꯖꯨꯟ ꯊꯥ ꯑꯅꯤ ꯂꯩꯔꯤꯀꯣ 2 months ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ 2 monthsꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯂꯤꯝꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤ 2 monthsꯤꯅ ꯃꯦꯟꯁꯀꯤ ꯄ꯭ꯔꯤꯂꯤꯝꯁ ꯑꯦꯛꯖꯥꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯟꯁ ꯑꯦꯛꯖꯥꯝꯒꯤ ꯃꯔꯛꯁꯤꯗ ꯒꯦꯞꯁꯦ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯌꯦꯕ ꯕꯦꯡꯀꯤꯡꯒꯤꯗꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ 5ꯅꯤ 35ꯅꯤꯃꯨꯛ ꯂꯩꯕ ꯌꯥꯝ ꯀꯨꯏꯗꯕꯅꯦ SSCꯒꯤ ꯑꯦꯛꯖꯥꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯤꯂꯤꯝꯁ ꯑꯦꯛꯖꯥꯝ ꯊꯥꯔ ꯃꯇꯨꯡꯁꯤꯗ ꯃꯦꯟꯁꯀꯤ ꯑꯦꯛꯖꯥꯝꯁꯦ ꯁꯤ ꯃꯔꯛꯁꯤꯗ ꯒꯦꯞ ꯊꯥ 2 ꯃꯈꯥꯏꯃꯨꯛ ꯂꯩ ꯁꯤꯗ ꯃꯌꯥꯝ ꯐꯖꯅ ꯄꯥꯕ ꯌꯥꯒꯅꯦꯕ ꯄ꯭ꯔꯤꯂꯤꯝꯁꯄꯨ ꯌꯥꯎꯔꯕꯗꯤꯀꯣ ꯑꯗꯨꯅ ꯃꯦꯟꯁ ꯑꯦꯛꯖꯥꯝꯗꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯦ 2025ꯇ ꯑꯩꯈꯣই ꯈꯨꯠꯇ ꯊꯕꯛ ꯑꯃꯗꯤ ꯄꯥꯏꯕ ꯌꯥꯔꯦ ꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒꯀꯣ ꯁꯤꯅꯦ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯃ ꯂꯩꯔꯦ ꯃꯇꯨꯡꯗ 2024ꯒꯤ ꯀꯠ ꯑꯣꯐ ꯑꯃꯇꯪ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯁꯤ 2024ꯗ TCSꯅ ꯂꯧꯏꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ TCSꯁꯤ 2018ꯗꯒꯤ ꯂꯧꯔꯛꯄꯅꯤ 24ꯐꯥꯎ 24ꯗꯁꯨ ꯚꯦꯟꯗꯔ ꯆꯦꯟꯖ ꯇꯧꯅꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ TCSꯅ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤ TCSꯀꯤ ꯃꯇꯥꯡ ꯂꯧꯕꯒꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛ ꯈꯪꯅꯤꯡꯉꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯐꯔꯦ 2024 CGLꯁꯦ ꯁꯤ ꯀꯠ ꯑꯣꯐꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯁꯤ ꯖꯦꯅꯔꯦꯜ ꯍꯥꯏꯕꯗꯤ ꯑꯟꯔꯤꯖꯥർവ് ꯀꯣ ꯀꯣꯇꯥ ꯂꯩꯇꯕ ꯑꯟꯔꯤꯖꯥർവ് ꯀꯥꯡꯕꯨꯅ 153 ꯑꯣꯏꯌꯦꯕ ꯇꯥꯌꯔ 1 OBCꯒꯤꯅ 146.26 SCꯒꯤꯅ 126.4 STꯒꯤꯅ 111.388 111 ꯀꯣ ꯇꯥꯌꯔ 2ꯗ ꯖꯦꯅꯔꯦꯜꯒꯤꯅ 335.7 OBCꯒꯤꯅ 334.4 ꯑꯗꯨꯒ SCꯒꯤना 320 STꯒꯤꯅ 306 ꯁꯨꯃꯥꯏꯅ ꯀꯠ ꯑꯣꯐꯁꯤ ꯂꯩꯔꯦ ꯃꯃꯥꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ CGL ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯄꯣꯁ ꯄꯤꯌꯦ ꯄꯣꯁꯇꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯕꯁꯦ 290 ꯄ꯭ꯂꯁ ꯐꯪꯕꯗ ꯈꯜꯂꯝꯃꯦꯕ ꯑꯗꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ 334 ꯀꯠ ꯑꯣꯐ ꯃꯥꯔꯛ 90ꯒꯤ ꯆꯥꯡ ꯈꯦꯠꯅꯔꯕꯅꯦ ꯑꯗꯨꯅ ꯂꯩꯁꯤ ꯀꯟꯅ ꯄꯥꯗ ꯌꯥꯔꯔꯣꯏ ꯁꯤꯗ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯄꯅ ꯃꯇꯨꯡ ꯑꯣꯏꯔꯒ ꯐꯔꯦ ꯁꯤ ꯑꯇꯩ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯕꯗꯣ ꯍꯥꯏꯖꯕꯅꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯂꯦꯕꯁꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯂꯦꯕꯁꯁꯦ ꯇꯥꯌꯔ 1 ꯄ꯭ꯔꯤꯂꯤꯝꯁꯤꯗ ꯁꯤꯂꯦꯕꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯃꯦꯠꯁ ꯀ꯭ꯋꯥꯟꯠ ꯍꯥꯏꯅ ꯀ꯭ꯋꯥꯟꯠꯗ ꯀꯣꯏꯁꯟ 25 ꯍꯪꯉꯤ ꯃꯥꯔꯛ 50 ꯔꯤꯖꯅꯤꯡꯗ ꯀꯣꯏꯁꯟ 25 ꯍꯪꯉꯤ ꯃꯥꯔꯛ 50 ꯃꯥꯔꯛ 2 ꯄꯤꯕꯀꯣ ꯏꯪꯂꯤꯁꯇ ꯀꯣꯏꯁꯟ 25 ꯍꯪꯉꯤ ꯃꯥꯔꯛ 50 ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯇ ꯀꯣꯏꯁꯟ 25 ꯍꯪꯉꯤ ꯃꯥꯔꯛ 50 ꯄꯨꯂꯞꯇ ꯃꯥꯔꯛ 2ꯅꯦꯕ ꯁꯤꯗ 160 ꯄ꯭ꯂꯁ ꯍꯥꯏꯅ 160 170 ꯄ꯭ꯂꯁ ꯍꯥꯏꯅ ꯇꯥꯔꯒꯦꯠꯇ ꯄꯥꯒꯗꯕꯅꯦꯕ ꯀꯣ ꯃꯥꯔꯛ 2ꯒꯤ ꯃꯅꯨꯡꯁꯤꯗ 160 170 ꯄ꯭ꯂꯁ ꯍꯥꯏꯅ ꯄꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯋꯥꯒꯅꯤ ꯃꯦꯟꯁꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯉꯣ ꯃꯦꯟꯁꯇ ꯀ꯭ꯋꯥꯟꯠꯗ ꯀꯣꯏꯁꯟ 30 ꯍꯪꯉꯤ ꯃꯥꯔꯛ 3 ꯄꯤꯕ ꯀꯣꯏꯁꯟ ꯑꯃꯗ ꯃꯥꯔꯛ 90 ꯃꯥꯔꯛꯁ ꯏꯪꯂꯤꯁ ꯀꯣꯏꯁꯟ 95 ꯏꯪꯂꯤꯁꯅ ꯍꯦꯟꯅ ꯃꯦꯟꯁꯀꯤꯗꯤ ꯏꯪꯂꯤꯁꯅ ꯍꯦꯟꯅ ꯃꯥꯔꯛ ꯆꯥꯎꯋꯦꯀꯣ ꯑꯗꯣ ꯏꯪꯂꯤꯁ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯒꯗꯕꯅꯤ 135 ꯃꯥꯔꯛꯁꯅꯤ ꯔꯤꯖꯅꯤꯡꯅ ꯀꯣꯏꯁꯟ 30 ꯃꯥꯔꯛ 3 ꯄꯤꯕ ꯀꯣꯏꯁꯟ ꯑꯃꯗ ꯑꯗꯨ ꯃꯥꯔꯛ 90ꯅꯤ ꯑꯗꯨꯒ GKꯗ ꯀꯣꯏꯁꯟ 25 ꯑꯃꯗ ꯃꯥꯔꯛ 3 ꯄꯤꯕ ꯃꯥꯔꯛ ꯀꯌꯥ 75 ꯇꯣꯇꯦꯜꯗ 390 ꯍꯪꯉꯦꯕ ꯁꯣꯔꯤ 390ꯁꯤ ꯃꯅꯨꯡꯗ 350 ꯄ꯭ꯂꯁ ꯐꯪꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ
ꯑꯃ ꯄꯣꯁ ꯑꯃ ꯐꯪꯕ ꯋꯥꯔꯒꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯀ꯭ꯋꯥꯂꯤꯐꯥꯏꯡꯅꯤꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯏꯁꯟ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯩꯍꯧꯅꯕ ꯌꯥꯝ ꯌꯥꯎꯕꯅꯤ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯄꯥꯗ ꯌꯥꯗꯦ ꯄ꯭ꯂꯁ ꯇꯥꯏꯄꯤꯡ ꯇꯦꯁ ꯑꯃ ꯈꯔ ꯇꯥꯏꯄꯤꯡꯁꯨ ꯈꯔ ꯐꯨꯕꯤꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ 2025ꯒꯤ CGLꯁꯦ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯕꯤꯕ ꯃꯤ ꯌꯥꯎꯔꯗꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯍꯥꯟꯅ ꯇꯧꯅꯤꯡꯉꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯒ ꯁꯤꯂꯦꯕꯁꯁꯤ ꯆꯥꯡ ꯀꯩꯀꯩ ꯄꯥꯕ ꯌꯥꯏ ꯍꯥꯏꯗꯤ ꯁꯤꯂꯦꯕꯁꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯐꯖꯅ ꯈꯪꯕꯤꯒꯗꯕꯅꯦꯕ ꯑꯦꯛꯖꯥꯝꯁꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯀꯩꯀꯩ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯁꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯦꯠꯁꯀꯤ ꯔꯤꯁꯣꯔꯁ ꯔꯤꯖꯅꯤꯡ ꯔꯤꯁꯣꯔꯁ ꯀꯩꯀꯥ ꯑꯩꯅ ꯄꯥꯖꯕꯁꯤꯡꯗꯨ ꯊꯥꯒꯠꯆꯔꯛꯀꯦ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ